Angabokta Congress amadi BJP ki workers singi marakta khothong na kre nupi taruk yauna mioi mapan aso apan nang kre. Assembly bikal ki mangoi na police na maham kaya da drive sa thabada yuma di truck kaya pagat pangam kre. Sengmaijin thongam da laikai biam da nupi ani dagi heroin number 4 kilogram tarahum doi pagat tuna mai thado kre. Amasung center amasung innocent ayamani na yana kiba framework agreement adu miyam na khangalu haina M Suna campaign sathagadori. Mayam khurumjari adum ni ebiri mas impact news ni ai keke thoksom na hoje pungja si phawbagi maru pawsing miyam da pijari. Mekhal ga mari leina na khana sainab ge thodokta nupi taruk yaw na mioi mapan na sofan nangkre police na tiar gas sel kaptuna miyam adu butan khai kre. Khana sainab ki thodok ase ngase yupung taramathoi taba matamda Thawal district ki banung sanba Khangabok assembly constituency da thokibani thodok thokpam dagi phangba pawda khana sainab adu constituency asida Congress ki minep oiriba se minister ibobi ki masanupa Okram Surja Kumar gi oiba mifam ama Khangabok amasung sangai yumpham gi tainafam lampak ta pangthoknaba tawki hairi mifam pangthok tringai da Congress amasung BJP bu sogatpa tongan ba workers singi marakta mifam pangthokpa yari natraga yaroi haina muknarakhi ngaiha muknaraba matungda laikai animaki marakta sai nung paikhat naraktuna khana sainabadu thorakhibani khana sainabadu thoklingai da Thawal police amasung commando ki team ama laktuna tear gas cell kaptuna myam adu butan khai khiduna irang adu laksin ki thawok adu da soklaba mioi sing Thawal district hospital da laikan nakhi Khangabok ta thokiba khana sainab ki thodok da solo basing adudi Khangabok part 3 dagi ningthausam biren sahi yankhai apokpa tharongau kundrakpam sarat sahi niputaret apokpa laikhitraba govardhon Khangabok part 2 dagi thoksom maipakpi devi sahi niputaret mapuroiba rajen ningthausam sangita devi sahi kunthra mapan mapuroiba romi moirangthem jamini devi sahi nipurithoi mapuroiba singhajit moirangthem somorjit sahi kun apokpa naba Moirangthem Binodini Devi sahi nifumapan mapuroiba Bugol Moirangthem Romita Devi sahi kuntrahondai mapuroiba Norena masung Laisram Sarmila Devi sahi nipunipan mapuroiba Mohoni Makoi Kok Khong Khut Mai Mit mafam kayada sopan nangbadagi District Hospital Thawalda ahanba laying pirga yumda puthakre hairi Impal West Narcotic Cell gi team amana mioi ama yungau liter kuntra tarike konana fagat pa ngamkre yungau singadu mikhalda nisa sinan danabagi sathaki drive amada norem thong khulem laikai dagi numida wairam pung mari makhai taba matamda fagat pa ngamkhibani yu singadu konana farba mioi adudi maisnam poirei sahi yankhai tare ni Lelong police ki team amana Lelong bazar da Maruti Eco van amadagi beer bottle yawba carton box tara mari fagat pangamkre police team aduna ngasi yupung taruk taba matamda Thawal lomdagi Imphal tamna haigalakpa Maruti Eco van ama khamki singnabadagi van adu sector bada Daiblo company gi beer bottle yawba carton box tara mari galoinana angur mahi gi box manga fagat khibani hairi beer singadu purakkiba sapramena saitu dagi ke Kim amasung van adu buthorok kiba driver Saikulal Mate da makata ba action lokat naba Lelong police station na fazin dona thamle hairi Maya Imphal police station ki manung sanba sangmajin thongam da nupi ani dagi heroin number 4 kilogram tarahumdoi fagat pangamkhre heroin number 4 kilo tarahumdoi adu mafam adu gi club ke secretary yauna nupi mayam na fakhibani pharba nupi adu di Suchampur dagi tin kolam baiti amasung soisang ni makhoi ani asi ngasi yupung mapan taba matamda semngaijin thongam manakta leba unique galaxy club ki manakta leba balika junior high school ki maningda muslim nupa aniga unaba club ki members sing uki muslim nupa ani du phakraba matung satkraba matungda back ta potsai kharap haptok hapsin toba ubada singnabadagi miyam sangduna nupi ani du sek tobada kilo amamam gi oigada heroin packet tarahumdoi phangkibani hairi heroin sing adu pharaba matung laikai miyam namai thadokhibaga loinana nupi ani adu mayang Imphal police station da sinakre nupi ni khak
स्कूल की काक तो चंगलगा लेखिबदो आई होबदि चंगलगा येंगबनी येंगुद मखोइना नखोइ कैदरिनो ना हंगमा मतमदा मखोइ मपान थोकने ना मखोइ नुखमै मपान थोकपो ओरगदि नखोइ मपान थोकपो लोरगदि चलो आइना मखोइ तानथोरे अदुबु मखोइ जे करिगमा चिंगनबा खरा लेबदगी नुपी खरा कपथोगा चेक तहनबा मतमदा मसादा नंबर 4 टिकेट 10 गा हुंदोय मसादा कोनना जाउरमी दुगु मियामना मखोइ अनिबु फारगा नंबर 4 टिकेट तरंग मई थादोखरे दुगा मसाबुना पुलिसता मियामना सिना Awang Saukong Development Club ACDC की volunteers सिंगना नॉर्थ एओसी की अकोई बद ड्राइव सथबदा नंबर 4 योनबी अनि फागत पंगम की फारब मिवे सिंग अदुदी मेलोडी अहोंग सांगबम मसागे सही यांखै मंगा मपुरोइबा लाइखिद्रबा अहोंग सांगबम चंद्रकांता अमसुंग क्वाइराकपम प्रमो मसागे सही निफुमरी मपुरोइबा क्वाइराकपम रोविन कवी मखोइनी दिकी नंबर 4 पीस कुंतरु फागत पंगम की मखोइनी मक नॉर्थ एओसी दा मतम कुइरबा ममांग दगी लेरकलबा मिवे ngakतनी थदोग असिक मरी लेना नॉर्थ एओसी लेबा ACDC की ऑफिस दा पाउमी सिंग उनबा अमदा क्लब असिक प्रेसिडेंट रामथर कै सिंग हाई हाइरिबा ड्रग योनबी अनिमक क्लब की वॉलंटियर सिंग बाप तामिनरबा मतुंगदा लाइकाइदगी तांथोक्तुना मखाताना नॉर्थ एओसी दा लेबगे अयाबा पीखिद्रे हाइखी लोइना ACDC ना मतम सुपदा लमदम असिदा निसा योनबगे मायोक्ता खोंजंग संगसन खिगनी हाइना रामथर ना मखाताना फोंदोखी क्लब ना फागलिबा अचाबा अयोनबा मयाम अमसे कोई एक्शन लो याबा लोबने कोइना पुलिस सिनरे पुलिस जो खरा लेरगा अचाबनिना कस्टडी दि सिदो दि फरक्तानी हाइबा सुगुम मयाम लेबनिना मोइसे कस्टडी दि लेबा ngamde जेल लेबा ngamde नुमि खरा लेरम थोखरे असिना मरम मोइदुना क्लब ना वरेप लौबदि होजिकति लेकाइ दि फाव फंग पुनमक्से लेकाइ गी परमानेंट ओइ लेजबो ओइतारसु मोइ मयामबु लेकाइ दि इंथोकपा अचाबा ओक्तबी ओइरो अमो ओइरो पुनमक्से कोइ लेकाइ दि इंथोकपा हाइदना कोइ क्लब ना वरेप लौरे ACDC लोकलिबे एंटी ड्रग ड्राइव सिदा ऑर्गेनाइजेशन पुनमक्ना सपोर्ट तौबियु बिष्णुपुर पुलिस डिस्ट्रिक्ट पुलिस कमांडो की टीम अमनसु नुपी अमा हेरोइन नंबर 4 ग्राम हुमद्रा हुमदोगे कोनना फागत पंगमखरे फारबा मिसकदुदी मोरेगी तुइनोम पार्ट 4 द लेबा जियोन बैंक दगी थेंगनै किम हाउकी सही कुंथ्रा हमदोय मपुरेबा थांखोलुननी थास की तांग तरादा तिदिम लंबी की क्वाक्टा गोलाइदा फ्रिस्किंग तौरिङैदा थेंगनै किम असी कमांडो टीम अदुना फाबनी हाइरी अमरोमदा इम्फाल ईस्ट की डिस्ट्रिक्ट पुलिस कमांडो नसु लोन थिंख्रबा लालोलुप इनेल की मियोय अमा फागी फारब मियोय अदुदी लंगदुम ममांग लेकाइ दिगे लाइस्रम सना जावब सिंह सही कुंथ्रा माथोय अपोप कुमारनी कमांडो की टीम अदुना अकगनबा पाव अमा फंगबदगी कैराव लंगदुम लमखाइदा सेक तोरिङैदा सना जावब असि फाबनी हाइरी कोहंग पाहुंग सथबदा महाग असि महिलोय संगना सिंगबा सिंगदा सेल की डिमांड तौबदा सरुक याबा मियोयनी हाइब खंग ngam खिबका लोइनना सेसांग कयासु फागत ngam खि हाइरी इम्फाल ईस्ट पुलिस अमसुंग सुसानपुर पुलिस की टीम सिंगना तोंगा तोंगा मफम सिंगदगी मांखिबा कार अहुम फागत पंगमखरे फागत पंगमखिबा कार सिंग अदु गाड़ी सिंग अदुदी बोलेरो कार अनिगा स्कॉर्पियो कार अमगनी पुलिस ना बोलेरो MN 2B 1555 अमसुंग स्कॉर्पियो MN 01 W 5257 अदु इम्फाल ईस्ट की CTO जेम रिंगो ना लुसिंग टीम अमना न्यू सेकंड की लंबीदा मई याददुना खामदुना लैरंबा दगी फागत पंगमखिबनी हाइरी गाड़ी एनी असि ममांग सहीदा मांखि हाइदुना रिपोर्ट तोरपदगी पुलिस ना केस अमा लोखत्तुना थिजिंदुना लापनी अतोबा बोलेरो MN 01G 462I ना इम्फाल ईस्ट अमसुंग सुसानपुर पुलिस की अपुनबा टीम अमना वांखै निथेम पुखरी मफाल दगी फागत पंगमखिबनी गाड़ी सिंग असि मपु के तोम्बिंग ना ममांग सही लोइरमदाइदा मांखि हाइना रिपोर्ट तोरपदगी थिजिंदुना लाखिबनी हाइरी इम्फाल वेस्ट पुलिस डिस्ट्रिक्ट पुलिस कमांडो अमसुंग कांगपोपी पुलिस की अपुनबा टीम अमना लालहुलुप अमना फाखिबा मियोय अमा कनबा ngamkhre पुलिस की टीम अदुना कलखरबा मियोय अदुदी रोबिन मागर कवी पुलिस तगी फंगबा पाउदा रोबिन असि लालहुलुप थादो पीपल्स लिबरेशन आर्मी ना सेल की डिमांड गमरी लेना थास की तांग मापनदा फाखिबनी पुलिस की टीम अदुना अकनबा पाउमा फंगबदगी थास की तांग तरादा बुंगोल खुलगी अकोइबदा सथखिबा थिबहुमबदा रोबिन बुकन गमलखिबनी हाइरी एडिशनल SP ऑपरेशन इम्फाल वेस्ट डॉक्टर S इबोमसा सिंगिंग मखादा कमांडो इम्फाल वेस्ट की OC थाइंगम पाउना लुसिंग टीम अमना आइना थिंख्रब लालोलोप यूनेलैब की सर्जन मेजर अमा हता गोलापति तकी फाब ngамले फारब कादर अदुदी चंद्रापुर ममांग लेकाई कैबुल लमजाउदगी तोंगप्रम ज्ञानजीत एलाई सिंगनेन सना सही कुंथ्रानिथोय अपोप लेखिद्रबा इबोमसा सिंगनी महाग इंग कुमजाले सिंगनी अहुमदा लालहोलोप असिदा याउदना आर्मी नंबर 1694 दा
कुंतरेत सुब बेस की ट्रेनिंग फंखरबा कादरनी महाक हौजिक लुबसकी सांदेल की लायांग विलेज की मरफुद्राहुमदोई सुब बटालियन दा लैबनी सुहाइरी कमांडर इतोम बकौब मियोई अमगी इंस्ट्रक्शन मखादा लाकदरिपा 13 सुब स्टेट असेंबली इलेक्शन दा अकाइब पीनब थोरकपनि हाइना पुलिस की पाव अमना हाइरी महाक हौजिक पोरमपट पुलिस स्टेशन दा सिनखरे तुंगदा हारिबा इम्फाल वेस्ट कमांडो की टीम असिमगना PLA ga mari lenaba mioi amasu phagat pangam khre pharaba mioi adudi yomnam Surendra Elias Suren sai humpu mari apokpa laikhidraba wai purno wangkai tokpam laikai dagini mahak PLA ge self style captain nongpok ngamdagi makhada contractor amadi businessman singdagi paisa khaibda senaba mioi ni hairi loinana pharaba Surendra Porampak police station da sinakhre Haukiba February 13 da Bisnupur District Police Commando singna nupi police sing yauna nithokok bazar da checking amadi pressing sathabada lona thingkraba lalholop inalaki nupi kadarama fare haina Manipur Police ki pyaro ge serola mana hairagli pharaba kadar adu ki maming khangemam ongbi yaifabi Elias lalam sahi kunthra mathoi mapuroi ba case yai friend kawi kumbi lai santhong mamang laikai dagini loirana makhatha investigation gi damak Bisnupur Police Station da sinakhre Singtam animak thong manana saukalaba matamdata lamdam masida santi purpangamgani wafam ase ngarang nungba assembly constituency da BJP ki mirep oiriba BJP ki Manipur Pradesh ki vice president adim pamai ki phiral singkhatpaga mari lainana pangthokhiba mifam amada BJP Manipur Pradesh ki state election management committee ki chairman T Saubana phongdokhibani ngarang Khopum Valley da pangthokhiba thoramatuda Saubana singi national highway singda sathaba ban blockade tinge hairabadi tampaki mafam singda Sathaba Van Singh Hana Thingmana Sungani Haiki Singi Mapam Singh Saukanabagi Pandamda Center na Thadaragli Bayamaba Sanpam Singh State Government na Haina Tokre Haiki Mahana Makha Taraduna Lakadriba election asida BJP na Mai Paktuna Ban blockade Amasung corruption Laitaba Anuba Manipurama Oiragani Haina Fongdoki Sri Gai Khangam na Pahaliba Sarkar Ibobi na Pahaliba Sarkar na khoi bahan nahi bide kaya lakh hai khomasi kar hai matungda sangna party president were government do party president loin pairini ngasi bharat barsada Narendra Modi na woi base Amit Shah na pairi sini khobum nage na khoi na thagat khiba niudaru na chat kharga konung wari manga saduna chaura konung saraga imphal leiri imphal gi mafam khunimata Mari konung chorba mayamado saribdo kadai Government College Singh da leiba sahi humpu madi humpu gi mathakta leiraba Associate Professor Singh election duties yaudana ba Chief Electoral Officer Manipur na khangalaki babu Federation of Government College Teachers Association Phegokta Manipur na thagat pa phongdorakli Phegokta Manipur na CEO da haisiraba matungda madigi pakhomoina ahal loiraba sahi humpu madi humpu gi mathakta leiba Government College Singh oja singbu election duty yaudana ba CEO Manipur na pire basi lorak pagaloina na hiramasi matangda district election officer singda khangalaki bari hairi Tarama Thaisuba Manipur Assembly election gi ahanba phase gi candidate singna mari leinaba RO singda mediap si pisin gi matam ngasi nungthil pung mari da loisin kre Imphal East district ta ngasi candidate kaya na mediap si sing pisin nakhi ngasi mediap si pisin ki candidate sing manungda Wangkai Assembly constituency gi LJP gi mediap athokpam Kishore Khurai AC da BJP ki L Susindro Elias Yaima CPI ki RK Amusana Thongju AC da Trinamool Congress ki Gitaranjan Khetrigao AC da NPP ki Mirep Beberas Wangkem Trinamool Congress ki MD Zamir Ahmad amasung MPP ki Mirep MD Azizur Khana magi mari lainaba aro singda Mirep se sing pisin nakhi Imphal East District ki District Election Officer and Geoffrey na thadok paserola mana Tarama Thaisuba Manipur Assembly election asida presiding officer amasung polling officer oina mathau tawgadaba singi training schedule khangalakli Laliba February 15 amasung 13 presiding amasung polling officer serial number 1 dagi 268 ki training Porampat ki Jennings Hospital ki auditorium da aduga serial number 269 dagi 538 phawbagi na Panchayat Bhavan Porampat da ayu pung 10 dagi nungthil pung 3 phawba sip ani thongna pangthokani haina khangalakli 58 Chuchanpur Assembly constituency da North East India Development Party NEIDP ki mirep oriba
पाखवान स्वान खुपथोंगी फिराल चिंखटपकी थरम पांथोखरे फिराल चिंखटपकी थरम असिगा मरी लेनना नौना सेम्बा रीजनल पार्टी अमा ओइरिबा NEIDP की मसालोइसंग अमसु AC असिदा हांगदोखी ngase Susanpurgi Singkangpa Avenue da fangthokiba thoram aduda saru yakiba party asige spokesperson Sapam Kunjake Sorna lakadar banu ba government asi Congress na amuk hana sengkiba tholabadi lamdam asi segment kaya thona khaidokani Congress party ki oina de election maya da sauna sel thadaduna miyambu lainana ba kanba thakta honarakani masidagi miyamna section view haiki Mahan makha taraduna corruption tawi haina miyamna launariba Congress government asidagi BJP na amuk hena corruption tawba party ni haina su phongdoki loinana party ki ticket laukthokpa phawbada corruption tawba BJP na government sengkiba tholabadi lamdam asi bandhop tawkhibaga pangkhak oigani haina mahana BJP pu maral siki Congress pu maiti bapi bache ekon arugot togdang oigani ekon phana haiduna so election net muscle for Manipur for the last 15 years when in power they visit amoi thousands of crore people's ke koi properties koi lut togdang se dem koi lalama sim sabgi tap koi lantuma dok paisa na tham kare moi the interest like moi the intention like moi the concern like for the people moi only concern de election maya da paisa koi na distribute torga election maya da praja ko lana influence torga lana praja ko misguide torga by any means the election che mari sutam paino honar kane 40 Ziribam Assembly constituency da BJP gi mirep oina laliba taramathe suba Manipur Assembly bi election asida Mikhal Thengnagadariba TS Ranbir gi Mikhal gi phiran singkhatpeki thoram ngarang pangthokhibaga loinana Mahapu Saugatpa Mioi Lising Kaya Galoinana Sanglaba Khongsat Amasu Satkre Haina Hairakli BJP da Batam Sangna Yaudana Party ki Thabak Thoram Kaya da Sawa Thodang Loramba Masung Kaisamthong Mandal gi Sakot Thorang Kaya Paikhat Lamba AIR Imphal gi Retired Program Officer Ningthauzam Lokendrajit Laikhidri Mahangna Ikhang Khawdan Laikhidabada BJP Kaisamthong Mandal gi member Singna Minute ani Tumina Leptana Awaba Phongdokhi Loinana Imung Manung gi Awaba Tasu Saruk Yari Haina Bharatiya Janata Party Kaisamthong Mandalna Thokpa Serolamana Pauze Lakli Manipur da ILP ki saye nariba lairingai marak asida Kangpope Assembly constituency da yellow pinataba to pamiyan sa amada Manipur ki legang na INC ki ticket piba gidamak ngasi nabol tiya makha laikai panthabi mera paibi ki ima IBN singna Socialist Students Union Manipur kusam naduna wakar infam famkre wakar infam aduda mera paibi ki secretary Naurem Ranjita na phongdorakpada Lakadar Assembly Mikhalda to pamiyan sa kanamatana kanama party amada lepayarway loinana hozi lekoni hariba mi asi athu matamda tokani haiki wakari famada slogan kayasu lauki Ningthaukhong Kha Kunong Farmers Club amasung State Legal Services Authority ga khosam naduna Ningthaukhong Kha Kunong ibdo thangnarel sanglen da nomugoiba legal awareness program ama pangthokre Thoramada CGM Bisnupur Bini Ngangom Club Asigi Coordinator Okram Sana Ningthau Advocate Oinam Subhasandra Madi Tongan Tonganba Resource Person Kayana Saruk Yaki Bagaluna Lamdabandongi Al Singyauna Mio Kasu Saruk Yaki Naga Puruki Maru Marang Hunduna Sathok Marang Kainava Pangtokpa Kumhai Luingai Ni Lakpada Manipur Governor Dr. Nazma Heftulana Manipur Mian the Maruina Naga Purupta Kumhai Asiki Yaifa Pauzel Pirakli Mahake Pauzel the High Numidasida Purubasina Sabiba Mapugi Mafamda Tagat Pagaloina Kurum Zeduna Nunga Yaifa Punsi Magidabak Tauniri Loinana Kumayasina Lapada Lamdamasida Ing Tappa Nungsinaba Saukatpa Madi Laminani Puruk Kuding Makpu Amato Oibo Ida Sanuhaina Pauze Lakli All Manipur Students Union Sugi Secretary General Manjit Sarang Themna Center Amasung Nation IM gi Maikai degi Manipurna Yaning the Bathawong Torok Labadi Singnagadi Haina Pongdorokli DM College the Labor Mahiro Ilubasigi Office the Pawmissing Unabada Manjit na India government Amasung NSN IM gi Marakta Inakiba framework agreement adu Labak Miam the Kangan Gadabani India ga political dialogue Taukraba Matung NSN IM na politics ki Tongan Tongan Bathausil Paikatuna Lakli Satarali Bathong Asigi Mayokta Masung framework agreement bu Miamda Kangan Nabagidama protection of historical and political identities of Manipur Haiba Hiram Sida Laliba Tang Taratarukti Manipur Pumada campaign sanction Bahoragani Haina Fongdoraki Manipur integrity da Manipur
परिंग नाइन चथरकलिबा लमगी सरुकता सोलकपा यावरगदी एमसुना कदुंगसु तुमिना लैथोकलोय इलेक्शन थोकनिना चोंथोकपिरकलिबा तोंगान कैंडिडेट सिंग अदुगा पॉलिटिकल पार्टी सिंगना मनपुर मियामदा हाइरिबा एग्रीमेंट असिदा करी यावरबिगे हाइबसी खंगन नबा अकनबा पॉलिटिकल प्रेशर पिबम थोई मणिपुर की सक्तमदा अचौबा सिंगनरक अमगा लोइना मणिपुर की चाही लिसिंग क्या की मरक्तगी लैमिनरकलिबा तोंगान कांगलुप सिंग की मरक्ता फ्रूप सिंग की मरक्ता नाकपाक तानादुना सेटोकनरकपा याबगी फिवम मलैरकलिबासी एमसुना कदुंगसु याबंगम लोय NSNI amasung India lengak ani marak tiyana kiba framework agreement adu miyangi mangda thamnana ba taksin baga loinana agreement asina Manipur ki tunglab satta akaiba lakata wafam yaurabati sanani ba santi ki wari ase khudakta lebnana ba iho sagatpa ki phire political party amadi candidate khuding magna lauthokadabani haina United Committee Manipur amasung Committees on Civil Societies kanglai pak CCSK ki apunba serolamana hairagli India na Manipur amasung awang nongpok ke puwari amasung rajniti ka apun masak khangdana naga sing tigi haiba lamama sak khangnaba honaraglabadi maduda Manipur na tumina laithok loi hiram sigi matangda CCSK amasung UCM na public discourse poster campaign academic discussion amadi candidate singi firep amadi khuyek lobgi campaign sing su sangsilagani haina apun baserol sina makha tarakli Kangpopi Assembly constituency da mirip oigini toramba kharga tamamu Congress party na ticket withdraw tawkhrabasu independent mirip oigini haina nomination file tawkhibasi JCLPS na akan mamong da yaning daba phongdoragli loina na thuba matamda nomination file withdraw tawdrabadi lokhat payaba thabak lokhalagani haina JCLPS na section wa thamlakli ngasi Sega Road Konjeng Hazari laikai da leiba JCLPS ke office ta paupi singa unabada JCLPS ki convener in charge BK Moirang sana haikibada Congress Party na laibak miyang apama matungina kharga tamang dagi Congress ki ticket lokthok ki ba se JCLPS na thagat pa phongdokli haiki adubu kharga tamang na independent mirep oina abuk hana tholak pa si laibak thibani JCLPS na National Party natraga Congress Party da vote lepa yaroi haibanate 1951 gi matung da lakpa yellow mi na tabamioi singna ILP gi eu loidringai da vote lepi ganu haibani haiki kharga tamang na Mahaki pari puri ki likhul ni haina puthokliba se sang sing ase yumpham yaude aseng basumba oide haikhiba kaloinana Manipur da pokpani Manipur gi kathok sage miyam gi thabak tawjage hairabasu hauzik oidiba lebak asigi phibam asi yengduna nomination file withdraw tawbiu haina BK Moirang sana fil tawki loinana lebak ki hauzik oidiba phibam asina maram oiraga JC ILPS ki ho lab labasu matam khargi matungda yelomi kannabagi khongjang kaya sangsin khigani haina phongdoki खरगा तमांगदा JCLPS ना थमजनिंग वाफम दी खरगा तमांगना कांग्रेस पार्टी की टिकेट विड्रॉ तौरगा इंडिपेंडेंट मिरेप ओइना नॉमिनेशन फाइन तौरिबसी JCLPS ना यादे JCLPS ना हाइबदी नेशनल पार्टी नत्रगा लोकल पार्टी अमदा वोट लेपा यादे हाइबनते 1951 की मतुंग द लाकपा येलोमी नतबा मिटोप म्यान चाना ILP की इहो लोइदना लेरिंगै अदुगा बिल असी पास तौरगा एक ओंदुना एकोई इंप्लीमेंट तौर मतुंग द तंग ताबा मा लेत्रियो फावबदा भोट लेपिगनु हाइबनी Tengnopal district manung sana leiba Aimol ngairong da leiba third ARB post hongdokhiba yaroi haina ngasi yok akoiba da leiba Aimol khulsingi miyam na lambi da thoraktana protest tawkhre Aimol ngairong village da leiba ngasi hongkhragani tabadagi Aimol ngairong Aimol khulen Aimol sandon pokpi Aimol kudam phai Aimol tampak na singbagi khunja sing IRB lokthokhiba yaroi haidana Aimol tampak amasung Aimol ngairong lona bada lambi tingdana protest tawki protest adu saru yakhibi nupi emana phongdorakpada IRB leibadagi makoina ngak senbiduna Aimol gi khunja sing nongaina leiba ngamlibani karigumba IRB lokthokhrabadi aki khang pongnaragani aduna IRB post asi matam suppagi oina thambiu police natraga BDF thambibadi pamdi haiki amaromda molnomda leiba third IRB post lokthokiba yaroi hainasu mafamdagi khunja singna protest tawkhre hairi ngasi malem pumbada maru oina naha oibasingna Valentine's Day haina palan tawri nungsi sana na leiminabagi pausel pinari palan tharom asigi saruk ama oina yamna singthaningai oiba maongda Jenims Blood Bank Jenims Students Association amadi Jenims Nursing Staff na puna khusam naduna naha singoiba voluntary blood donation program Jenims Blood Bank tha pangthokre State Blood Cell National Health Mission Manipur amadi Lions Club Greater Impal na sponsor tawduna pangthokhiba blood donation program adu da doctor nurse college ki mahiroi amadi naha marphu helbana I
ꯄꯤꯈꯤ꯫ Valentine Day sida why not we celebrate by donating blood to save somebody's life haiba theme sida pangthok sabani pibiriba donors sing ji maruina khoi doctor sing yaure adagi medical students sing khoi gi nurse sing adagi khoi jenims ki security staff adagi di pau tabi dana mapan gi khoi Imphal college dagi lakpi ba yauri chhatra sing adagi DM college dagi lakpi ba yauri sumai tawno haji phausi da pulapna donor ni phuga humdoi pire hena expect tori akoi IT mukti soidana phangani habagi asa tawjai Valentine's Day ga mari lainana RIMS ki Immunohematology and Blood Transfusion ISBT department su awareness kam voluntary blood donation camp ama pangthoki kuntra mathirak suba oina life savers Manipur lamjing dona tongan ba lup singa loinana sinkhiba blood donation asida maru oina college tamli ba mahiroi nupa amasung nupi singna I dan tauki ayu pung tara makhai digi hogduna pangthokiba blood donation camp asgi pandam de haksang phaba tinjang kaijang daba lamdam ama oiduna I gi awat pa lehendaba haibasini thoramasiga mari lenana pangthokiba awareness program da saru yakhiba RIMS blood bank professor A Balendro na hai RIMS ta I phangdabagi awaba yari makhai leitana ba honagani I donate tawbana society amada physically ama morally asoba ahobu purakpa ngamgani haiki Balendro makha taratana malem pumbagi oina inkumjale singeni kun phawbagi manungda E pbigi sang sada samadi voluntary blood donor sing oigani haibigi pandam thamle punshigi mathela moina naha haiba punshi sidaista afaba phataba awaba nungaiba leitaba matam asida Valentine's Day numita harau tayamba kumai phiong chatkibai mota lebak sigi state sigi kathokpagi wakhal pungning mayam do aikoida khara makoida message amoina nakoina ngasi piribi unit amasi miyoiba punchi ahum kandorimni aduna hari makoigi damakta nakoina ngasi I donate toba se mathokta habi wakhalonda ngasi gi blood donation ki amsi sinjabani Imphal West DC ki order rabagi matungina haukiba sahi ki December kundagi BSF ki campaign amana thangmai bandala ibale lasing khonang khong high school ki mahiroi kunthra mapan mahithaba phangre haina integrated women and children development center thangmai ban yumnam laikai na Manipur Commission for Protection of Child Rights MCPCR da complaint ama phangbadagi hariba school asi commission na yengsilore school ki building amadi hostel na singbada security force sing na matad license ba yadi haiduna Supreme Court ki ruling su lairibani maram asina hariba school asi athu matam da thadok mahiroi singi mahi tamba hawanaba state authority ama oiriba MCPCR na selolamada khakhanlakli Kanglei Mime Theatre Repertory Moirang Khomakha Yumnam Laikai gi Mime Play Love Your Nasser International Theatre Festival of India gi manung sanna New Delhi amsung Hyderabad da Mike Pagna utkre Mime Play asi Dr. Yumnam Sadananda Singh na iba amsung direction pibani Ministry of Culture gi senthang makhada National School of Drama na sindana pangthokiba festival asida utkiba Love Your Nasser hariba Mime Play asina tungda ningam loidaba thabak amata ngasigi matam asida tawroidabani haiba pauzel piri National Highway 39 ki saruka moina leiriba singjamai kaithel ki Kansipur da leiba Manipur University phawbagi lambi gi nagyata leiba yum singi mapada leibak nung laingoi uwa amadi yadaba gari na singba thamjiliba se numit humdigi manungda lokthokpina ba PWD na khangalakli PWD na lambi matai gi drain manak yona koilas thabagi thabak paikhat lakkadaba maramna miyamna cooperation pibiyu haina PWD na thadro paselo lamana khangalakpa kaloina na karigumba lokthoktrabadi department na lokthokpa matamda potsai amangata thokpa masa na daita pugadabani hairagli hauzik ngasi nomagi sanabagi pauda Manipur ki team ama oiriba Eastern Sporting Union Wangkhaina India Women's Football League ki champion oikre championship asigi ngasi New Delhi da leiba Dr. Ambedkar Stadium da sanakhiba final match ata da Eastern Sporting Union Wangkhai ki sanaroi Wai Kamalana match ki Kontranito yamasung humputaruk suba minute sing da panjal ani aduga ai Prameswari na match ki yakai tare suba minute panjal amaga sandana Orissa ki team ama oiriba Rising Student Club katakpu panjal ahum seina da maithiba pibangam ki championship asida champion oikraba Eastern Sporting Union Wangkhai na champion trophy ka loina na selgi mana lupa lakh tara aduga runners up tahoraba Rising Student Club katakna trophy ka loina ba selgi mana lupa lakh manga fangki championship asida Eastern Sporting Union Wangkhai ki sanaroi TS Umapati na best defender ki mana lupa lakh amaga lesing kun manga
ई पांथोइना बेस्ट गोलकीपर की मना लुपा लाख अमा अदुगा चैंपियनशिप असिदा हाईएस्ट टॉप स्कोरर ताकिबी वाई कमलाना सेल की मना लुपा लाख अमा फंकी चैंपियनशिप असिदा चैंपियन ओइरखरबा ईस्टर्न स्पोर्टिंग यूनियन वांखई की कोच अमदी कैप्टन ना ओइना बैम्बेम ना ओइखी अहनबा मेरीना स्प्रिंग क्लब कप 7 फुटबॉल टूर्नामेंट WAC सिंगमई वाइकोम लेकाई माई पाखरे सिंगमई मखा वाइकोम लेकाई दा लेबा वाइकोम लेकाई एथलेटिक क्लब के सानाबुंगदा ngasi टूर्नामेंट असि अहनबा सानखिबा मैच अमदा WAC सिंगमई वाइकोम लेकाई के सानरोई निमाइना मैच के तरुक सुबा मिनट सनखिबा अमत गायरबा पांजल अदना प्रिंस FC बु पांजल अमा सिनादा माइथिबा पिबंगम की सथरलिबा टूर्नामेंट असि ngasi सानागदबा अनि सुबा लीग तना GSFC कैसापात लाक्तबदगी प्रशांजित FC ना वॉक ओवर फंकी टीम 13 सरू याखिब टूर्नामेंट असगी हयेंग नुंगथिल मखाताब लीग मैच अनि सानरगनी थासगी कुनमंगादा सिलोंग पांथोकदबा हेरो आई लीग ता मणिपुर की रेफरी एल अजित मैते केनेडी सापम अमदी आई रवि चंद्रबु मैच ऑफिशियल ओइननबा ऑल इंडिया फुटबॉल फेडरेशन ना कौरखरे हाइना ऑल मणिपुर फुटबॉल एसोसिएशन की असिस्टेंट जनरल सेक्रेटरी एल ज्योतिर्मोई रोइना पंग थादरो पसेरो लमना खंगलगली मनीसुबा हेरोजित वारिबम गोल्ड कप अंडर 14 हॉकी टूर्नामेंट मेरा बासिको अमदी फाम इफाल अनि माई पाक पकमख्रे ngasi sanakeba tournament ki taruk suba लीग मैच ता मेरा बासिको ngi sanaroi TS Texan na panjal ani aduga CS Nelson S Samson amadi S Artist ahum na panjal amamam sanduna Hayat Sinjamai Wama Keti Lekai Panjal Manga Swina da Mighty Piki. Sathariba Tournament Secretary Suban Liktana Palm Imphal Sanore T Pritam Amasung and Datta Anina Panjal Amamam Sanduna KSAC Common Bo Panjalani Swina da Mighty Pibangamki Manipur Hockey na Sindana Kumban Lampaki Astro Tarpta Tim Nipan Saru Yarba Tournament Asiki Haying Nipan Subamadi Mapan Suban Lig Match Sing Sanaragani. Manga suba T20 veteran cricket tournament da YWC Langthabal mai pakre tournament asiki ngasi sana ki batara taruk suba league match asida tos ngam kiba YWC Langthabal na sana kiba ahanwa inning asiki apiba over kunda wicket taruk turaga run samaga kunthra mathoi lauki match asiki ani suba innings da batting sana kiba crowd khamnam lerakna apiba over kunda wicket tare turaga subna gi run samaga tran thukak lauduna match asi run tara mapanda maithi bananki मैच असिदा YWC लंगथवाल की बैट्समैन ससीना बॉल निफु मंगा दरन याखै माथोइ लौदर मैन ऑफ द मैच ताकी मणिपुर वेटरन क्रिकेट एसोसिएशन सिंधुना ओरिएंटल कॉलेज अमदी मॉडल हायर सेकेंडरी स्कूल की सानाबुंगदा टीम तरन सरुक यादुन सथरिबा टूर्नामेंट असि हेंग सानागद बतरा तरे सुबा लिगता मॉडल क्लब ए सिंगा मखामदी नापसा खा इम्फाल अनिना लंबा तौनरगनी कुंथ्रा मंगा सुपर स्टेट आर्म रेसलिंग चैंपियनशिप मैच की 13 की 13 फाउद पांथोलगनी हाइरी मार्च की 13 की 13 फाउद पांथोलगनी हाइरी मणिपुर आर्म्स रेसलिंग एसोसिएशन की मियंग मखादा कोंगपाल स्टूडेंट क्लब पोरमपादा युम्बु ओइदन पांथोकदबा चैंपियनशिप असिदा सरु यानिंगबा सानोरी सिंगना सिंगजमैदा लेबा मणिपुर आर्म रेसलिंग एसोसिएशन की ऑफिस अमदी ओके पेपर मार्ट लोइदना पोरमपाता लेबा कोंगपाल स्टूडेंट्स क्लब तगी एडमिशन फॉर्म लौरब यारगनी हाइना मणिपुर आर्म रेसलिंग एसोसिएशन की सेक्रेटरी न थादरकपा सेरुल अमना खंगहलकली तरा मनी सुबा सेंटिनल कप DGAR इक्वेस्ट्रियन चैंपियनशिप ngasi loisinkhre मापन सुपर सेक्टर असम राइफल्स नसिंदना मपाल कांगजेबुंगदा ngasi loisinkiba championship adugi junior amadi senior men's 10 pegging lance individual da singkai hunba polo club ki TS Santosh amadi L Dhaneswar anina ahanba mana phangki जूनियर अमसुंग सीनियर के शो जंपिंग दा सिंखहिनबा पोलो क्लब की एम कुबेर अमदी वाई सूरज अनिना अहान पोजीशन ताखिबगा लोइना गर्ल शो जंपिंग दना सिंखहिनबा पोलो क्लब की नीलू आरकेन अहान पोजीशन ताखी चैंपियनशिप असि जूनियर अमदी सीनियर की टीम चैंपियन सिंखहिनबा पोलो क्लब की सानरोय सिंगना लौबंगमख्रे थासी की तरादगी पांथोकबा होकिबा चैंपियनशिप असि ngasi लोइसनबगी थरम अदुदा मणिपुर की नाट के ओइबा थरम कयागा लोइना डायरेक्टर जनरल असम राइफल्स के लेफ्टिनेंट जनरल शौकिन चौहान
AVSM YSM SM VSM na thoiba mitunglen oiki thoramada Mapan Super Sector Assam Rifles ki makok thong officers singa madi lamdam masigi masana sida masak nairaba mioi kaya na makok mathang takraba sanaro yamadi team singda mana mathum kaya kudol tamki Arebada bulletins ki headlines amhona miyamda thamjage Bokta Congress amadi BJP workers ki khutthong na kre nupi taruk yauna mioi mapan aso open nan kre Assembly Mikal gi mangoi na police na mafam kaya da drive sathabada yu amadi drug kaya pagat pangam kre Sengmajin thongam da lekai miam na nupi ni ki heroin number 4 kg tarau koi pagat tuna mai thadok Amasung center amasung ini se nai mani na yana ki ba framework agreement adu miam da khanghal luhaina emsuna campaign sathagadori